Lan Loisinnaba Putin ga Unanaba Ukraine President Zelensky na Amuk Hanna apil Toukhre. Lan adu Loisinnaba honaba ama oina Ukraine gi President Volodymyr Zelensky na Russia gi lusingba Vladimir Putin ga Unanaba Amuk Hanna ngarang apil Toukhre. Ukraine gi konung adu gi mayolda metro station amada pangthokpa pawgi mifam amada lan asi haurakhiba miyoy aduna mase loisinba ngamgani haina aina khalli haina mahakna haikhe. Russia amasung Ukraine gi marakta santi gi dil ama purakadabu oirabadi Putin ga unabada mahakki dei hobadagi hauna aihakna Russia gi president aduga wari sananaba kanna taksinkhibani haina Zelensky na haikhe. Masi aihakna mabu unaba pamba natte diplomatic ki pambaina thokliba mungnaba se waroisin puraknaba aihakna mahakka unaba tabane. Aikhoi gi partner singda aikhoi gi thajaba lei adubu Russia da aikoina thajaba ngamde haina mahakna makha takhi. Ukraine da Russia na landa ki baduge tha ahum surakpa numit ngarang nongmaijing numitta US Secretary of State Antony Blinken kipta lakani haina President Volodymyr Zelensky na haikhe. US Defense Secretary Lloyd Austin su lakane February 13 gi lan adu ki matungdagi US government official sing na lakpada masina ahanba official khongchat adu oigane. Kipta laktringagi mamangda laibak pokpa numitta Moscow da Zatnaba UN Secretary General Antonio Guterres ki thaurang sing adubu Zelensky na yaningdaba phongdokhe. Russia da hana chalaga madugi matung ko na Ukraine da lakpa haibase adum lalavane. Masida justice natraga logic leite langoi sanduna leiraba Black Sea hithangpa Mariupol da leihoriba Ukraine lanmi sing adu karigumba Russia na hatlavade wari sanaba sing adu kaigani haina Zelensky na mahaki warning adu amukka hanna taukhe. Mariupol da leiriba ikoi gi miyoi sing hatlavade amasung karigumba tausinaba referender sing adu kha thangba Kherson region da taurabade Ukraine na negotiation gi thabak bumnamaktage tokani haina mahakna haikhe. Koisinduna akibagi phibam amada lariba city adu ngakthokliba Ukraine gi lanmi sing adu kananaba mawong ama hektada mahut sinanaba mahakna thaurang tauri haina Zelensky na haikhe. Zelensky na port samadi America gi miyamda tawbimal khangba utkre. Ukraine ki President Volodymyr Zelensky na United States ki mahaka phammanaba Joe Biden bu yumthangnaba Russia na sathrakpa lan maram oiduna haukiba February 13 dagi hauna lan gi saitheng nanglakliba Ukraine da mateng pangnabagi damak US dollar million chanipan gi oiba military aid form da inau noba package ama laukthokibaga mari lainana thagatpa phongdokpaga loinana tawbimal khangba utkre. Zelensky na tweet tawduna thadorkpa warol amada Russian aggression gi mayokta sathariba lan asida Ukraine gi miyambu mateng pangbada lusingliba sigidamak aihakna ports the President of the United States amade America gi miyamda tawbimal khangba utchare. US na panglakiba mateng asi mamangda amukta oikhidriba mawongda ngasidi yamnamag mathau tare haikhe. Aikhoi gi democracy amadi freedom defender singge punsibu kanbire loinana Ukraine da ingtapa amuk hanjil halakpada aikhoi bu hena naksinna punsinbire haina Zelensky na makata na phongdokhe. Mahaki wafam asi Biden na East European nation asigidamak khwaidagi nauba package adu laukthraba matung matam ikan Canada na phongdokhibane. Pentagon gi maikeidagi thokhiba warol matungina hairiba package adu da 155 mm howitzer humbudraga nithoi yauna armor vehicle humbudraga nithoi ammunition lakh amaga lising nifu mari round loinana Ukraine da mathau tabasing mayek sengna khangdoknaba United States Air Force na Sengbatpa Phoenix Ghost kauba tactical drone chamagukun hena yauri. Masigi mathakta Democrat asina makata na Russia gi mayokta lokholakpa action da US port singda Russia da affiliate tauba ship singi mathakta athingba amasung laukthokibaga loinana US Treasury asi Ukraine gi damag salary sing pension amadi service phanganbaga loinana ahenba US dollar million samnga hapkatle haire. Aroi bada tabi riba pumnamakpu thagatchari.